ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯦꯝꯆꯥꯟ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ 5 Feet Apart 5 Feet Apart ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2019ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯔꯣꯃꯥꯟꯁ ꯊ꯭ꯔꯤꯂꯔ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡꯈꯔ ꯄꯜꯂꯕꯗ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 7.2 Rotten Tomatoesꯇ 79% Metacriticꯇ 53% Google Usersna 89% लाइक पीखिबा फिल्म अमनी फरे अदुदी मयाम मतम मांगहनदबिदा मूवी रोमदा ओइना माय ओनसिलसी मूवी असिगी हौरकपदा अखोइना स्टेला कौबा नुपी अमबु उरम्मी महाकी रूम अमदा मागी ममानबी खरगा पुंदुना लेबदु अखोइना उरम्मी हाइरिबा ममानबीसिंग असि पार्टी अमा चटकदौबदगी पार्टी अदु चट्रिङैगी ममांग स्टेलाबु हाना उनबा लाक्पा ओइरम्मी ngaiha wari sanaraba matung mamanabising adusu mafam adudagi satkhirami mamanabising adu satkraba matung aikoina karigumba khara khangba ngammi madudi Stella hujik leiriba asi mayumgi room amada natte mahakna hujik leiriba asi hospital amadani Stella asi hojik cystic fibrosis hairiba leina asina naduna leiribani hairiba leina asi aduki matik sathiba lungs ta thokpa leina ama oirami leina asibu care oinabagi damak hidaguli amata leiramde adubu infection thoktanaba hidakti leirami Stella asi matambu yamna ngakna chatpa nupi amasu oirami mahakna hospital sida leiba matamda mahaki routine bu mahakna fajana follow tawduna chatlami aduga mahaki YouTube channel amasu leirami YouTube channel asida magi oiba nongmagi daily blog kaya amasu thagalami mahaki routine asida akaiba pirakpa thabak khudingmak mahakna yamna nungaijaramde mafam asida Barbara kauba nurse nupi amasu ulaami nurse nupi asina Stellabu aduki matik section na yengsinbirami aduga makhoi ani best friend amasu oirami Stellagi mamanaba po kauba amasu leirami mahaksu leina amana narami Stella na mahaki chaga dauba hidaguli sing adubu loina khantoktuna systematic naina fajana sarami Stellagi mafamda mahaki lairik macha amasu leirami hairiba lairik macha asida mahakna nongmagi tawgadauba thabak thauramsing adu loina ithoktuna hana thamami mahakna khwaidagi pamjaba thabak asi pokpada ngairiba angangbu yengjaba asi mahakna yamna pamjarami asumna mahakna leiringai Barbaradagi paw ama khangba ngamami madudi mathakta angang ama pokadore haiba asi paw adu tabadagi Stellana magi kadagi thoklaklaga mathaktamna laami mahakna asumna lakpa matamda room amada mahakna matai manau amabu leiriba adu urami makhoi ani romance taunaduna leiba adu mahakna urami matai manau aduna leiriba adugi nakanda nupa amasu leptuna leirami Stellana adumna yengliba adu nupa aduna ubadagi Stellagi matungda inaraklami Stella su asum laktuna ngasai Barbarana haigiba pokpada ngairiba angang adubu mahak yengduna leirami Stellana asumna leiringai magi matungda inarakhiba nupa adusu Stellagi manakta laami matang asida aikoina khangba ngami madudi nupa asigi maming Will kaurami Will asisu Stellaga chap manana cystic fibrosis hairiba leina asina naduna leirami hairiba leina makhal asi oxygen watpa yadaba leina amasu oirami makhoina matam chupada chatpa matamda oxygen masa amabu masada loinaduna adumak chatlammi leina asina treatment tawbagi matam asi ayambana makhoi hospitalda adumak leirami makhoina hospitalda adumak leiribagi maramdi karigumba makhoina mapanda thokluba taragadi makhoigi leina asigi infection thokpagi chance asi aduki matik wangna leirami adugi sumathakta karigumba miyoi ani asi leina asina naba taragadi makhoi anigi marakta 6 feet ki arapa thamgadauba oirami karigumba sidagi henna naksanaba taragadi makhoi infection thokpagi chance asi aduki matik wangna lei matang asida Will na Stellagi mafamda makhoi ani marup oinabagi damak wari kaya ama saba hauraklammi adubu Will na hairiba sing adu Stellana fajana amata taramde tanja aduda Barbara adusu mafam aduda laami aduga Barbara aduna asumna makhoi anigi mafamda hairami nakhoi ani leina asina chapmanana nabana maram oiraga nakhoi anigi marakta 6 feet ki arapada leinaba hairami hairiba matang asida Will nasu Stellagi maming asi khangkhirami Will na Stellagi maming asi khangkhibadagi internet ta Stellagi maramda mahakna thigatpa horaklami mahakna asum thirakpada Stellagi YouTube channel adubusu mahakna thengnarami asumna Stellagi YouTube channel asi thengnabadagi Stellana nungtigi thagaliba blog sing adubu Will su yengba horaklami Will na ayamba matam asi Stellagi blog adubu yengjaduna matam kaya ama lenjarami adudagi aikhoida amuk Stella asibu ulaami Stella asi video call tawduna magi marupoga wari sanaduna leirami matang asida Stellagi mafamda pona asumna hairami mahaki boyfriend ga makhoi ani break up tawre haiduna hairami matang asidagi aikhoina khangi adudi
Po hairiba asi Michael kauba nupa amaga khangnei haiba asi nakal amaromda amuk aikoina Will gi family adubu amu ula ami Will gi family adu doctor amaga wari sanaduna leirami mafam asida Will gi family asibu doctor asina kauba oirami Doctor aduna Will gi family aduda asumna hairami Will asi mahaki hidaguli sabagi rutil asi sang naide mahakna follow amata tauramde maram asina mahaki masada hidaguli asi sang naina sadabana maram oiduna masada improvement amata uba phangde haiduna Will gi family aduda doctor aduna hairami nakal amaromda amu Stella adu video call tauduna mahaki mamanabi singa enjoyment kaya amata taurammi matam aduda mahaki thongnaudagi mahakna Will adubu makhoigi building adugi mathakta famduna leiriba adu mahakna urammi Will na asumna hospital adugi mathakta leiba adu uba matamda Stella adusu Will gi manakta mathakta proper kakhala ammi matang aduda Stella na khalami madudi Will asi mathanda suicide tawjaduna sidore haiba asi adugi su mathakta Will gi mafamda Stella na asumna hairami karigi damak nahangna adumna tawribano aikhoigi punsi asi aduki matik tangi miyoi kharanadi mahaki punsi asibu yamna pamuduna hingba pamlibani aduga aisu nangna adumna tawba adu yengba nungaite haiduna hairami Stella na asumna hairibagi maramdi mahak masana khangjarami madudi miyoi bagi punsi asi aduki matik tangi haiba asi Stella na asumna haiba asida Will adu famlambadagi lepkhalaklammi Will na lepkhalakpa aduda Stella na kiraduna mahaku makhada kumtharaknaba haiduna hairami matang aduda Will na makhada tasinaba saduna tusinnarammi matau adu ubada Stella adu yamna kiraduna pakhatlami Will na asumna fagi tawba aduda Stella adu sawraduna mafam adudagi chatkirami mathangi numita Stella adu mahaki routine sing adu masana follow tawba ngamjaramde mahaki masa adu nervous satuna leirami mahak karigumba thabak amata nasangna tawba ngamlamde meditation tawba hidaguli chaba fawba sang naina karigumba amata tawba ngamla amde mahaki wakhanda hojik Will gi wakhanda adumak leirami mahakna asumna Will gi wakhan khalibagi maramdi karigino miyoiba amana masagi punsi asibu sukimatik laina khaliba asi karigino haiduna mahak khalammi Stella adu asumna khalambadagi mahak Will ga unanabagi damak Will gi manakta mahak satlammi Stella na Will gi manakta jawraklaba matamda Will gi mafamda Stella na mahaki daily routine adubu piraknaba hairami matang aduda Will na su Stella gi mafamda mahaki daily routine adu pirammi adubu Stella na Will gi daily routine adu yengba matamdadi mahaki daily routine adudi mathong maram khangdabi yamna sanainaduna leirammi Will gi routine adu uba matamda Stella adu yamna sawrammi aduga Will gi mafamda mahakna asumna hairami aikhoi miyoibagi punsi asi aduki matik tangbani aikhoina leina asina narabasu aikhoigi lemhoriba punsi matek asidi systematic naina phajana chatsi haiduna Will gi mafamda gyan tanaba Stella na hairami amuksu makhata na Stella na hairai nangi daily routine asi semba matamda aina su mateng pange asumna mahakna hairibagi maramdi mi amagi punsina asumna wana loikhiba asi mahakna yengba ngamlamde Stella na Will gi mafamda asumna hairakpa asida Will na Stella gi mafamda asumna deal ama tawrami adudi Stella gi saktam asi mahakna yekke haiduna hairammi asumna Will na hairibagi maramdi Will asi laijekpa aduki matik pamjarami matang asida Stella na su Will na hairiba wafam adu yarami hospital aduda Will na su po aduga thengnarami po ga makhoi ani wari sanaba matamda po asi Stella gi best friend ne haibasi matang aduda mahakna khangammi po na Will gi mafamda Stella gi maramda wari kaya amabu liraami asumna po na Stella gi maramda hairaami Stella asidi migi mateng yamna pangba pamjabani mahakna migi mateng pangba matamda su mahak masada yamna haraujabani haiduna hairami po na Will gi mafamda asumna makhata na hairai Stella asi miyoiba amana masana masagi punsibu lemna manghanba asi aduki matik nungaitabani haiduna hairami aduga amuksu miyoiba amana mahakna tawgadawba thabak adu systematic naina fajana tawdrabadi madugi damak mahak yamna sawbani haiduna hairami adudagi aikhoida Stella adubu amu ulai Stella aduna mahakna infection thoktanaba mahaki dressing adubu setlaba matungda mahakna Will gi room da laktuna Will gi room da sairiba hidaguli sing adubu mahakna fajana mafam chana chana thambirami aduga Will gi phone da F amasu mahakna download tawduna thambirami mahakna hapiba F asina hidaguli charamdai matam aduda masana remind tawrakadoribani
Hairiba F asi asengba makidi Stella masana semjaba F ama oirammi. Asumna loiraba matung Stella na magi roomda halaklaba matamda mahakna masa mathanda khanjarami madudi karigino aihakna nupa amagi damak asuk yamna khalliba si haiduna mahakna khanjarami. Asumna tawduna makhoi ani asum wari sanarakpa toina thengnarakpana maram oiduna makhoi ani yamna luna tinaraklammi. Asumna loinarakpadagi makhoi ani amana amabu pamnaba hauraklammi. Nongma makhoi ani punna gym sanaminaduna leirami. Gym sanaba adu loiraba matungda Stella na magi larik adu paduna leiringai aduda Will na Stella gi scratch ama je ami. Adubu Stella gi mafamda mahakna yeke hairabasu mahakna yeiba adudi Stella gi mafamda ulamde. Mathangi numita Will na Stella gi mafamda drawing amabu thara ami. Hairiba drawing asi Stella na phaktoktuna yengba matamda yamna funny oiba drawing ama oirami. Drawing asi uba matamda Stella adu yamna haraurammi. Sumna makhoi ani asum naksannarakpadagi makhoina khangami madudi makhoi ani gi marakta bond ama seme haiba asi. Nongma Stella amadi Will makhoi ani wari sanaba matamda Will na Stella gi mafamda mahaki masegi maramda hangammi. Matang aduda Stella na mahaki masi adu chahi amagi mamangda leikidre haiduna hairammi. Asumna hairakpa aduda Will na Stella gi mafamda hairammi. Aikhoisu nongma natraga nongmadi soidana siradawba ngaktani haiduna hairammi. Will na hairakiba wa adu Stella nadi taningamde maramdi Stella di hauzik hingduna leiba pamlibani. Maram asidagi mafam adudagi Stella adu sauduna satkirami. Will na Stella gi mafamda call kaya tawduna mahaka wari sananaba honarami. Adubu Will na tawrakliba call sing adu Stella na amata paikhatlamde. Nongma Will na Stella gi mafamda drawing ama thara ami. Drawing asi Stella na yengba matamda drawing asi aduki matik fajarami. Asigi matungdagi Stella na Will bu ngakpirami. Asidagi nongma Stella gi mafamda infection masa kaya ama thogla ami. Asina maram oiraga Stella asi operation tawdaba yaramde. Stella asi hanadi mahaki masega punna leiminarambani. Adubu haujikti mathanda leiba asida mahak masa asi nervous kaya ama susalammi. Stella na operation tawgadawba numit aduda Will na mamai mamit khumjanduna Stella gi manakta laklaba matungda Stella gi masina mahaki mafamda hek sakpiramba isai amabu Will na Stella gi mafamda saktuna tahallammi. Asumna taba matam asida Stella adu yamna haraujarami. Will na Stella gi manakta gi thoglakpa matamda Barbara ga su thengnarammi. Barbara na Will gi mafamda asumna hairammi. Nakhoi ani punna leiminaba asi aduki matik khudong thiningai oi. Stella gi mafamda haujik infection thoiba asisu nangna maram oiraga oirambasu kanana khangba. Aduga nangi nafamdasu infection kaya ama thoglakpa yai nahak khudong thibadasu soidana tarakpa yai haiduna hairammi. Asumna tawduna Stella gi operation adusu haukhirami. Aduga mathangi numita Stella adu mahak hauгala ami. Masina takpadi Stella gi operation adu success oikhre haibani. Stella na hek gyan tarakpaga mahakna mahaki phone adubu paiduna Will gi mafamda call kaya ama tawrammi. Adubu Stella na tawriba call sing adu Will na di amata pairamde. Call tawba adu pairaktaba adudagi Stella na Will gi mafamda message amabu thara ami. Message aduda Stella na Will gi mafamda asumna hairami makhoi ani minute 10 gi manungda unanaba hairami. Adubu Stella na hairiba sing adu Will na di pamdabana maram oiduna mahak magi kadagi mapanda thoamde. Adudagi makhoi ani asi wall wangmada leinaduna makhoi ani wari sanarami. Matang asida makhoi ani masada fauriba nungsinaba sing adu haidoknaduna matang asida makhoi ani yamna nungsinarami. Matang asida Will na khangami madudi makhoi ani asi punna leiminarabadi soidana infection kaya ama tholaktuna makhoi gi hakchang asi yamna faroi haibasi matang asida khangami. Aduga mafam asida Stella gi manakta po dusu leptuna leirami. Po na Stella gi mafamda asumna hairami nangna ngangba wa adu mahakna tadrabadi nahak mafam asidagi chatlo haiduna hairami. Wahaidu taba matamda Stella na po gi mafamda asumna hairami nangna nangi nungsijaba Michaelbu nangi nafamdagi chathangiba adugumna aina di kaidawnungda chathaloi haiduna po gi mafamda hairami. Ngaihak leiraba matung Stella masana sauriba adu masa mathanda fathajarami. Aduga po makhoi ani fajana wari sanarami. Po na Stella gi mafamda asumna hairami. Aina pamlabadi Michael adu aigi inaktagi chathandaba ngami adubu mahakna aina siba adu yengba ngamloi haiduna hairammi. Stella na Will gi mafamda makhoi ani wari sananaba tawrammi. Aduga Will gi mafamda message amasu tharaami. Message aduda Stella na asumna hairami makhoi ani asi nongma natraga nongmadi sungsoi soidana siraga dawba ngaktani. Maram asina makhoi ani gi marakta leiriba 6 feet ki gap asi aina fit ama huranduna aikoi ani gi maintain asi 5 feet ta tawba pami haiduna hairammi.
Adugi matung Stella na Will gi manakta lakpa matamda pole tube ama paiduna laami. Mahakna pairak-iba asi 5 feet khaktang sangba oirammi. Stella na Will gi mafamda hairami pole tube asigi matengna aikoi ani 5 feet ki maintain da leigani aduga pole tube asigi matung inna aikoi ani punna leiminagani haiduna hairammi. Aduga makhoi anina date amasu fix tawrammi. Date adudasu makhoi ani tube asigi matengna makhoi ani yamna nungaina pulammi. Asumna makhoi ani na punba asi makhoi ani gidi yamna nungaijarami adubu makhoi ani gi masada akiba amadi leirammi. Makhoi ani asi matam kayam kuina hingkhini haiba asini makhoi ani gi masada kiriba asi. Nongma pogi masa adu anaba yamna henjalaami. Matang aduda Barbarana pogi manakta laami. Aduga Barbarana yengba matamda pogi masa adu aduki matik anaba henjalami. Matang aduda po adu yamna serious oiba mawongda leirammi. Asumna ngahak leiramaba matung po adu mafam aduda shirammi. Po na asumna shikiba asida Stella adu yamna kapsarammi. Will gi mafamda Stella na asumna hairami po adu aigi di best friend ni adubu aina mahaki masa adu amuk fawba thengba fangde adugi sumathakta mabu nungsijaba miyoisingna mabu thadoktu na chatpikiba ngaktani haiduna mahak mathwai yamna nungaitraduna kapammi. Tauriba mayam asi uba matamda Will adu masada yamna akiba fawrammi aduga mahak hospital asidagi chatkhinabagi damak mahak tawrammi. Will na hospital adugi mapanda tholakpa matamda Stella bu urammi. Stella bu uba matam aduda mahakna Stella gi manakta changammi. Aduda Stella na Will gi mafamda asumna hairammi. Haujikti aikoi ani asi 5 feet ki arappadasu leiraroisi makhoi ani yamna naksanna leirasi haiduna hairammi. Adudagi makhoi ani hospital gi mapal aduda enjoyment kaya ama tawduna leirammi. Nakal amaromdana hospital aduda Stella gi nariba adugi lungs ki donor adu fangammi. Donor adu fangbadagi Doctor sing aduna Stella gi mafamda call kaya ama tawrammi. Adubu tawrakliba call sing adu Stella na amata pairamde maramdi Stella adu mafam adudagi chatpa pamlamde. Will ga makhoi ani leibadu mahakna yamna nungaijarami maram asina doctor sing aduna tawrakliba phone sing adu mahakna paiba pamlamde. Matang aduda Stella gi phone da tharakliba message mayam adudagi Will na su khangba ngamami madudi Stella gi donor adu phange haiba. Donor adu phange haiba khangbadagi Will na Stella bu hospital da chatnaba hairammi. Will na Stella bu hospital da chatkhinabagi damak force kaya ama tawraami. Adubu Stella adu hospital da chatlo haiba yaramde. Adudagi Bill na sawraduna mahak mafam adudagi chatkige tawi. Matang aduda Stella adu mahakna famamiba mafam adudagi makhada onthaduna takhirammi. Stella na takiba aduda Will na chensalakuna yengba matamda Stella adu mahakna tariba mafam aduda ice adu sekhaiduna ising makha aduda tasinkirammi. Asumna Stella na tasinkiba aduda Will na su ising aduda songthaduna mahakna Stella bu kanbirammi. Stella bu mathakta pukhalaklaba matungda Will na Stella gi machinda oxygen bu pibirammi. Asumna makhoina tawriba asi makhoigi leina asigi oinadi makhoida yamna khudongthiningai oiribani. Asumna tawruba adudagi Will gi masa adusu anaba adu henjalakpadawna tawrammi. Makhoi ani na matang asida khangammi madudi makhoina asumna tawriba asi makhoigi leina asidadi yamna khudongthiningai oire haiba asi. Will na Stella gi machinda oxygen adu pibibadagi mafam aduda Stella adusu gyan taraklammi. Adudagi makhoi ani hospital da pukhalaklammi. Asumna hospital da pukhalakpa aduda Stella di operation tawrammi. Asumna operation tawba matamsida mahaki donor adubusu phangabani mahakti mafam aduda operation tawba aduda mahak successful oirammi. Asumna tawba aduda Stella gi parents sing adu yamna harawrammi. Barbara na Will gi mafamda asumna hairammi. Stella nakhoi ani punna leiminaba asi nakhoi ani gi oinadi yamna khudongthiningai oi haiduna hairammi. Barbara gi wahai adu taba matamda Will adu ahing ama tumdaba makhai wakhan khalammi. Aduga mahakna karigumba ama tawrage haiduna khalammi. Nongalaba matungda Will na Stella gi manakta laami. Aduga Stella gi mafamda asumna hairammi. Aigi isada leiriba leina asi nongma-nongmagi asum henjalae. Maram asina masigi hospital asida aibu layengba ngammaroi haire haiduna hairammi. Will gi wahai du taba matamda Stella adu mathwai yamna nungaijaramde. Aduga matang aduda Stella na su khangammi madudi hospital asidagi chatnaba tawriba asi Will masana tawribani haiba asi. Aduga Will na su khalammi Stella gi anauba lungs ama siliba asidadi mahakna maram oiduna infection thoanba asi mahakna kaidawnungda pamamde. Mafam asida Will na lakliba asi aroiba oina Stella gi mafamda goodbye haiba lakpa oirammi. Mafam aduda Stella adusu yamna kapammi. Aduga Will na Stella gi mafamda
ꯑꯔꯣꯏꯕ ꯑꯣꯏꯅ ꯒꯨꯗꯕꯥꯏ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯂꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯤꯜꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯋꯤꯜꯒꯤ ꯁ꯭ꯀꯦꯠꯆꯕꯨꯛ ꯑꯗꯨꯕꯨꯗꯤ ꯁ꯭ꯇꯦꯂꯥꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯁ꯭ꯇꯦꯂꯥꯅ ꯕꯨꯛ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯇꯦꯂꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯌꯤꯡ ꯐꯖꯔꯕ ꯀꯌꯥ ꯑꯃ ꯋꯤꯜꯅ ꯌꯦꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯂꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯑꯩꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫